ngasi ing kumja lising ani kunmari October gi tang kunmanga irai numit asida ai hakna khwai gi mapam da thamjagadori basi 2013 gi December tang tarahumdo 13 December dagina 17 December 2013 phawada aikoi gi Manipur State Archive na makoi gi 34 akoi gi archive weeks kam akoi gi record exhibition gi program amkhak pangthokki madugi manung chanba oina akoi gi 2 days seminar on quit Gaddi movement akoi gi haibadi manu oina Manipur da ningthau gi leingak lehelloidabani ningthau gi singasan lehelloidabani haibagi akoi gi ihou kanna hauhiba matamdugi akoi gi wafam singda yungfam oirga seminar amka pangthokki madugi seminar aduda aihaksu seminar paper ama lanthokchabi khudongchaba phamjaki hairiba seminar gi warol sing adu paper sing adu hauji state archive na koi komjillaga lari oina phongduna leirabani adu oiba taraga so aihakna lanthokchagiba cherol akoi state archive na pibirakpadi akoi ijabadi akoi maitai londa ijaba taraga su makoina pibirakpasi assessment of akoi quit Gaddi movement haidana pibirakpani ado aihakna quit Gaddi movement hairaga and akoi critical interpretation haidana ai thamjaki maitelonda ijaki madu sangi akoi lamai A4 da point 16 da namme haraga 11 akoi lamai 13 ni amukta pabadi khara sangna thokani aduna saruk ani thokna ai thamjage ai hakna seminar gi warol aduda panjariba singasi maduna machumme madagi award pa leitere haiba ai leijade kaina asoiba su yauramba yai award pa kaya amasu leiramba yai aduga ai hakna thamjaribagi pandamdi asugumba Manipur puwari ga mari leinaba wafam singda thawai yaubiba maru mapang sing oja guru sing amadi maru oina hauraiba naharol singa ajugumba wafam si khangminnare haraga khanna nainaminaba awatpa henba khanna nainaminanabagi pandamda thamjabani ngasigi oinadi ahanba saruk ai pathokchage masibu tabigadoriba khwaigi mafamda sanathongi Manindra Konsam aihakna ahanbada nolukchage Quit Gaddi movement a critical interpretation haibasi aihakna ningthau tangbal THAADOKLO EEHOUDA NEINA-MEETYENG ama haidana ai Manipuri da thamjaki madugi ahanba saruk ai pathokchage wahoudok oina malemgi ani suba lanjau matungdadi haibadi 1945 i matungdadi ikui kuidana British loilam lengaktagi Bharat ning tamhauragani haibasi punamakna khangnakiba wafamni madugi thorangba oina September 2 1946 tagi All India Congress ki Pandit Nehru yauna luchingba kaya Viceroy gi Executive Council da yauduna ning tamhauragadaba Bharat ki tungi maraibak lepnabagi poram yatpa hokre Bharat ki maranai langdai lengak oina December 9 1946 ingdagi Constituent Assembly phamba hauduna Bharat masagi lengak pathap kanglon haibadi Constitution semnanabagi committee kaya linkre amaromda June 15 1947 da phamkiba All India Congress Committee AICC gi mifam amada Bharat ki manungda kanagumba state amattana maning tamlabani lauthok chaduna maranai lepchaba yaroi aduga adugumba state amabu kanagumba mapangi leibak amana sakhangduna sogatlakpa tarabadi yeknaba oina singnarakpani lawgani haibagi achetpa phirep lawduna British India gi manungda leirakpa maru oina ningthau palamba natraga paliba state singi tungi maraibak lepa hoki July tang ama 1947 da British Parliament na India Independence Bill pass tawkhibaga July 5 1947 dagi Sardar Patel na Indian State Department ki thodang puba hauduna British India gi manungda leirakpa state singbu ning tamlaba India Dominion da tilhannaba akanba thabak sagatpa horakhibadagi
July tang kunmangadadi state ayamba instrument of accession gi wafam da yanaduna India Dominion da tinba yanakre. Matung August tang tara mari tara mga 1947 gi lonaba ahing nongyay dagi Bharat ningtam kre. Bharat ka manana Manipur su ningtam hoduna April 18 1891 da British ki makutta mang khiba Manipurgi ningtamba amuk hanjil hokre. British na Bharat thadoklamdai mangoin na Bharat ki rajniti lutingba singi thogai amasung Irang kangkhat nakhibagum Manipur da su rajniti luchingba sing ihau kangkhat nakhi. October tang mari 1946 da linkhatpa Manipur Congress Party na Maharaj da memorandum lankhatuna Manipur da democratic principle da yumpham oiba legislative assembly thinthadana linkhatnaba taksinki. Maharaj na su Bharat pumbada khonglakriba rajniti gi mayon khangna December gi tang tarani 1946 da Manipurgi constitution inaba committee sembagi yathang thoktuna January 19 1947 da linglaga committee aduna Manipurgi draft constitution ama July tang 19 1947 da lankhatkhi. Marak aduda Maharaj na Manipur miyamgi mihut yaudana July tang ama 1947 da 1907 dagi linglakhiba Manipur State Darbar bu Manipur State Council haina onthok Darbar gi president oiramba Mr. Pearson bu July 15 dagi chief minister aduga atai Darbar member singbuna minister oihallaga Manipur gi interim government oina lengak makha chathaba honki. Sairak aduda Maharaj na August tang 13 1947 da Bharat ki standstill agreement ta yaduna Manipur ki defense communication amadi external affairs ki bhar sing India da sinnaki. State Darbar dagi onthorakhiba council adu amuk Maharaj na muthatlaga August 13 dagi Maharaj Kumar Pirbatana chief minister oiraga atai minister taruk yauna interim council lingduna British tagi ning tamhoragadaba Manipur gi langdai lengak ki thauda pon bahuki. Maharaj na August 13 1947 dagi linglakriba langdai lengak khutpu adu oiraknabagi thorang lakhibada Manipur Congress ki mihut ani tamak mantri oigani miyamgi mihut atai yauro haibana chingba wahou kayana maram oiduna Manipur Congress manungda ani thokna chingkhaina rakhiduna tha adumaki tang tarukta Congress ani thokhibadagi khutpu amana elangbam tompokna aduga amana posangbam tomal singana president oinakhi. Congress kangbu ani adubu matam adugi Manipurgi rajnitigi khetrada Tomal Congress amasung Tompok Congress haina khangnakhi. Aduga Manipurgi constitution oina draft committee na semduna Maharaj da lankhat khraba constitution aduna mapung phana miyamgi oiba lenga ama lingba ngamloi Maharaj masagi atongba yenglaga sembani amaromda interim council ni haina lingliba adusu rajniti kanglup singi apambagi mayoktani haiba na chingba wafam kayada yumpham oiraga Tompok Congress na madugi damak ihau hounaba thorangba hoki. Sairak adugi September gi tang 15 1947 da Congress ki thomi kharana Gandhi tupi uplaga makhutta Bharat ki machu ahum gi phiral paiduna sana konungda Sri Govinda Khoramba change taukhibada Maharaj gi yathangna sanathongdagi changhankhide haibo wahoudagi Tompok Congress ki kangbuna hanadagi laurakhraba phireb ki ahanba khongjang oina Manipur gi Maharaj na konungda Gandhi tupi amasung Bharat ki machu ahungi phiralbu ikai khumnaraktaba adugi mayokta akanba khongjang changsinnaba warepnaduna tha adumaki tang 18 dagi hauna konungda Bharat ki phiral amasung Gandhi tupi bu ikai khumnana changhanba yahangadabani haibagi khongjang changsinba hauki. Hairiba asi ekoigi Chaitharol kumbabada kumsok 1869 haibadi September 1947 ni langban tha ningthokabana halli mangani iraida
Congress ki nipa ahum khak Saitragarhani haiduna konungda phiral tupi loinana changlai thonggi sipaina changba yade haiduna thingi sana thongdagi phut chama handolaga dambur khanduna lei haina chaitharon kumbabada yauri khongjang aduda khwaidagi makok singna amasung ihan hana konunggi sanathong lansin naba changkhiba Rajkumar Surendrajit Giri Singha amasung Surendra Kumar Sharma hairiba miyoi sing asigi manungdagi Rajkumar Surendrajiti matung 1948 ta Bangalore da pangthokhiba All India Student Congress Conference ta Manipur State Student Congress Kangbugi Lusingba oina saruk yakhiba miyoini aduga chahi adumaktada Rajasthan gi Joypur da pangthokhiba Indian National Congress ki session da India pumbagi naharol mihut ama oina su saruk yakhiba miyoini hairibasi akoigi RK Surendrajit masamakna iraga Basanta Basi haidana lairik ama iraga 1976 ta phongbada akoigi mayek sengna ma palami khongjang adu Maharajna Bharat ki phiral amasung Gandhi tupibu ikai khumnadaba tauroi hairakkhibadagi tang 13 da loisin khibaga loinana tang 13 ta pakhangba yekpa phiralga Congress ki machu ahumgi phiralga punna kangla manungda paiminnakhi masiju akhoi chaitharol kumbabada akhoi lachan piri masigi lachan china akhoi Ingraji sok tarik ta September 26 1947 ni ado akhoi kumbabada kumsak 1869 langban tha ningthogabana halli tarani thoini iraida kanglada pakhangba yekpa phiralga machu aunga paina halli haidana chaitharol kumbabada yauri phiral amasung tupi gi khongjang adu hek loisin khibaga ikan kanadana Tompo Congress Party gi thoburoi singna lawkhiba warep ki matung ina November tang ama 1947 da Imphal gi mapan Kangjeibungda miyam gi achauba mitin ama pangthoktuna Maharajna lingliba interim council lawthoklaga miyamna yaba council lingadabani 1948 ki April hawbadagi miyamda Purnadai Tahsil Lengak Linghangani haina Maharajna Lauthokadabani aduga adugumba lengak adu lingnabagidamagta miyamna pamjaba Constitution ama semnabagidamagta sabalak miyamna khanjaba mihut singna semba Constituent Assembly ama panthadana lingadabani haibagi dabida Saitragraha Andolon taunabagi warep laukre madugi matung inna tha adumaki tang taruktagi hauna Congress ki thongi singna Imphal amadi atai tampak lamgi mafam singda ain bu singnaba kaithel thingba loisang thingba miyam gi khongjang setpane singba akanba thawong kaya sathaduna khongjang changsinba hokre ihau adu namthanaba interim council gi maikaidagi akanba thabak kaya paikhat lakragasu thingba ngamkhidabadagi chief minister na tha taruki manungda miyam gi lengak Thaudang mapung phana lawgadaba government ama lingani haina November kulumdoida lauthorakhibadagi Tompo Congress na changsil lakhiba Saitragrahagi khongjang adu November 13 ta loisinkhre Saitragraha khongjang adugi matungda mamangdagi semduna leiraklaba Manipur Constitution adu mapung phaba phadaba amuk semdokluba tawdana adum chatnakhre madugi makhada mikhal pangthoknaba thorangkhre Mikhal pangthokadabagi thorang laklaba adudadi tokhai tanaramba Congress ani adusu amuk punchin nakre madu punchin hannanabagi damak Manipur Satra Congress na yamna kanna hotnaki Congress masel punchin nadrabadi sidri phawa chara hengani haiduna laisram ibo bi singha kauba amana hunger strike phawa chathaki masina akoigi kangujam akoigi tamo ikai khumnajaraba madumgol Manipurgi akoigi second generation gi pioneering journalist na ibiramba akoigi Manipur itihas ki tangkak amada RK Mepaksana haiba lairik 2009 da phongba lairik tu da yawani punchin narakhiba aduda Tompo Congress ta tonglamba socialist kangbu chongtho khraga Manipur Socialist Party semduna mikhal thengnanaba sem sakre
1948 की जून जुलाई दा मिखल पांगथोकलगा ऑगस्ट 10 दगी सेप्टेम्बर 12 फाउबदा फल लौथोकप लोइखरे कांग्रेस 13 प्रजा शांति 12 कृषक सभा 5 सोशलिस्ट 3 अदुगा चिंगदगी महूत एमएलए 19 कानरखरे पार्टी अमतना एब्सोल्यूट मेजॉरिटी फंखीदबदगी महाराजना कुचावी थोकदब येंगदुना प्रजा शांति न लुचिंगबा अदुगा चिंगी एमएलए 19 कृषक सभा 5 पुनसिनरगा चुंगसिनब सरकार सेमहल्लगा महाराज कुमार पीरबतबु चीफ मिनिस्टर ओहंदुना मणिपुर की अहानबा लेजिस्लेटिव असेंबली मिफम अक्टोबर 19 1948 फमदुना हुदोखरे मिखल पांथोक्तुना महाराज कुमार पीरबतना चीफ मिनिस्टर ओइबा सरकार लिंखिबगा मणिपुर कांग्रेस पार्टी ना आइन सभा मुथलो मंत्री सभा मुथलो निंगथौगी तांगबल थादोकलो हाइबा अनौब खोलावगा लोइनना मणिपुर की मियाम मरक्ता अकनब इहौ अमा सागतपा होखी इहौ अदुना 1949 दा मणिपुर बु भारत तिल्हलखिनबगी लंबीदा अचौब मतेंग अमा सोइदना ओइखिदुना हेन लाइथोकहनकी हाइना लौबा याय अदुगा इहौ अदु मणिपुर इतिहास की ओइनसु यामना मरु ओइबा तांकुक अमा ओइना नैननिंगाइनी अदुना ngasi मणिपुर स्टेट आर्काइव्स न सिनबीरिबा सेमिनार असिदा खन्ना नैनबगी दमक थंबीरिबा हिरम क्विट गड्डी मूवमेंट हाइबसी पंजखरिबा मणिपुर इतिहास की तांकक असिबुनी हाइना लौजै इहौ असिगी मतांगदा खेत्रिमियम सामकना हाइना महाकी मणिपुर की लेंगाकलोन अमसुंग अखोइगी लेंगाक पथाप की इतिहास अखोइगी 1967 62 दगी 1949 हाइबा 1978 फोंग लाइरिक असुमना पल्ले आई कोट तौजगे कांग्रेस की इरांग 1948 की मिखल की फोलना मणिपुर स्टेट कांग्रेस पु साथी न निंग कायहल्ली सरकार पायरगा मणिपुर भारत तिनबगी थबक पांथोकनी हाइना तौरंबा कांग्रेस की थौरांग अदु महे यानदे अनी सुब थौरांग ओइना सरकार गा खुसमनदबा थबक थौरमसिंग पाइखल्ली असेंबली की बजट सेशन यावरमलगा कांग्रेस की एमएलए सिंगना असेंबली कादे कांग्रेस की मिहुत यावना सेमखिबा मणिपुर स्टेट लेंगाक पथाप 1947 अमसुंग लेंगाक पथाप असिगी मखादा सेमबा सरकार मुथतनबा होनरई फिबम अमत्त थांजिंदना मणिपुर भारत तिनबगी वा लोइसिनबा मणिपुर की निंगथौदा तकनै आइन सभा मुथतलो मंत्री सभा मुथतलो निंगथौगी तांगबल थादोकलो हाइबा खोलावगा लोइनना मणिपुर कांग्रेसना मणिपुर भारत तिन्ननबा अकनबा इरांग हौरई हाइरिबसी मथक्ता पंजखरिबा लाइरिक्तुगी लमाई 82 एंड 83 दा पनबा वाफमनी अइहाकना कोट तौजबनी मणिपुरना भारत करिगदमक यावगदौरिबनो हाइबगी मतांगदा मणिपुर कांग्रेसना मरम अहुम पी अहानबा मरमना मणिपुर सरकारना शांति ngakpa ngamdaba ani subana बर्मा की कम्युनिस्टना मणिपुरदा हाइजिल्लकपा याबगी खुदोंथिबा लैबा अदुगा अहुम सुबना भारत यावरगा मणिपुरना मरा तपना इंगना पानगनी हाइबसिना अखोगी लमाई मरफू हुमदोइदा पनबा वाफमनी मथकी वाफम आई कोट तौबा लोइजरे मथकी वाफम असिगा माननबा मवोंगदा लालदेना नसु महाकी हिस्टोरी ऑफ मॉडर्न मणिपुर अखोगी 1760 to 1949 दा पल्ली असुमना पल्ली अदुबु मणिपुरना भारत तिनब कुइद्रिङै 1951 दगी 1955 फाउबा मणिपुर स्टेट कांग्रेस पार्टी की जनरल सेक्रेटरी अमा ओइखिबा अदुगा 1949-50 की मतमदना कोलकाता यूनिवर्सिटी दा एमए तमखिबा छात्र अमा ओइखिबता नतना कोलकाता दा अवांगबा थाकी मही मसिंग तमनदुना लेखिबा मैतै मसासिंगी मरक्ता मतमदुगी इंडियन नेशनल कांग्रेस की वखललोलसिंग दा थाजबा थमनबा कांगबु चुंगसिनदुना कांग्रेसाइट स्टडी सर्कल हाइबा अमा लिंखटपदा यावखिबा राजकुमार झलजित नदी महाकी ए शॉर्ट हिस्टोरी ऑफ मणिपुर अखोई सेकेंड एडिशन 1992 दा मथकी मतंग असी मणिपुर कॉन्स्टिट्यूशन एक्ट 1947 की मनुंग दा यावबा मियाम की अपाम्बगा चानदे हाइबा सेक्शन खरा पल्लगा यामना तेन्ना आई कोट तौजगे ए सेक्शन ऑफ द पीपल एजिटेटेड for the removal of the Maharaja haidana akhoi wahi khijitang page magi larik sigi page 336 ta
hainadamak pallagal ma sigi wafam sima tenjilli loisilli aduga matam adugi Manipur da lakhiba anauba rajniti yawol ihau kaya gi matang nainaduna phongnarakpa atai lari kaya amadasu quit Gaddi movement gi matang asidi thawoina makki nathainaduna thamnaramagum thoina palamba thengnajade Haribas ngasigi seminar idea aina akhoi pangthokriba seminar asidani ngasigi seminar asiga mari leinana ngasi numit kharani gi mamangda Manipur State Archives ki ikai khumnajaribi deputy director na press ta thadok pirak khiduna pause singda phongna rakhiba pause singda quit Gaddi movement haiba sigi matangda London dagi record kaya puraktuna State Archives ta leire haina tajaki adum nama aingonda pibiriba hiram quit Gaddi movement a critical interpretation haiba asigi damakta de thodokna chapchaba sok tarik yawa historical record sing panjaduna nainadragasu lamdam asida polak chawrokpa haujik matamgi Manipuri macha ama oibogi miyengda nainaba yai haina khanjabadagi Manipurda Congress Party na 1947-49 da Ain Sabha Muthallo Mantri Sabha Muthallo Ningthougi tabal THAADOKLO haina houkhriba ihau aduga iroinana October 15 1949 da Manipurna Bharatta tilakhiba matam aduda Manipurgi miyamna rajniti anauba yawol ihau aduda karamba wakhalolgi miyeng da yengnaramba yabage haibasing adu leibak asigi nagarik ama oina nainanajanaba honajari masigi damakta aikoi khwai amanasu ikhang khangnaraba makhagi wafamsing asi sampatna thamjari Manipurda ningthau amasung leibak miyam Itias ki matung ina ngasi aikoina mitai hairaga khangnariba apunba phurup kanglup asi Kristagi ahanba chahi chagi kunthraumdoi suba chahi dagi kanglada pankhiba mitai ningthau maidingu nongda laren pakhang bahaktaktagi hauraga maidingu chingthang khomba bhaiga chandrana panba Kristagi 19 suba chahi chagi matam phawbugi manungda lamdam masida leibak khunai lingnaduna leinarakpa tongan ba apikpa achauba phurup Kanglup kaya mukpu amata oina punchin biramba kanglupni aduga ngasi Manipur haina khangnariba leiba asigi manungda tokai amana amagi makha ponadana khun lingnaduna leinaramba chingmi kanbusing asisu leibak asida palakhiba maitai ningthausingna apunba Manipuri jati da punchillakibani hairiba apunba Manipuri jati asina maitai ningthaubu laini haina chetna thajanaragi amasung luna ningnaragi maram maduna leibak asigi miyamgi maraktagidi Ningthougi mayokta lepagi wakhal leinarakide Ningthou khubamgi muknaba tarabasu ningthougi naknaba maselgi marak khaktada oina muknarakhi adumnamak Manipurbu Britishna palaba matungdagidi leibak asigi miyamsu anauba jukki honglakhriba yawolda saruk yarakpaga loinana leibak ningthoubu laini haina ningnaramba wakhal lonsing adu tapna hongdoknarakhi chahi cha kaya leibak ningthougidamak thawai thadokpada Pambu narakhidaba Manipurgi miyam maraibak majatigi damakta ningthougi amadi leingaki mayokta akhoi lepada thawai thadokpa pamu narakhide mathangda Manipur amasung British September 14 September 1762 ingda maidingu chingthang khomba habadi Bhaiga Chandragi mihutka British East India Company gi mihutka inakhiba ahanba yana chena Manipur amasung British anigi marakta kanaba amatta purakpa leikhidragasu matam adudagi hauna British ka Manipur ga samnaba hore haina lawba yai aduga 1891 gi khongjom landa Manipur na British ki makhutta maithiraba matungdagi Manipur British ki makha ponba leiba ama oikhi haijaragasu maidingu gambhir singa ID akogi 1825 tagina 1834 bawo palamba iningthauna gambhir singana British ki mateng laurga Manipur dagi awa tanthokuna chahi taret khundakpa loisin-khiba aduga maidingu gambhir singagi mateng dagi British na su awa maithiba pikhibagi matung tarakpada British ka awaga amadi British ka Manipur ga sahi taunakhiba yana cherol sing amasung British na Manipurgi damak thokhiba cherol sing yenglagadi maidingu gambhir singagi matamdagi hauna Manipurgi ningtamba leingakta British na khut thingjinba horakhre haina lawbasu yai amabu oirabasu
ख्रिस्टगी तरा तरेत सुबह चही चा चंगलखिबगी अंगनब सरुकता अहानब ओइना इंडिया दा खोंदारखिबा ब्रिटिश ईस्ट इंडिया कंपनी की मतमदगी हौरगा कंपनी असिगी लेंगाक थौसिल खुदिंग ब्रिटिश सरकार ना 1858 ता पुमसुप सुपसिन खिबगी मतम अमसुंग मतुंग फावदा ब्रिटिश ना इंडियन सब कंटिनेंट असिगी मनुंगदा चथखिबा थवोंगसिंग येलंगदी मणिपुर असी खोंजोम लान नलमद्रबसु मखोई कानगदबा येंगलगा पांबई अमा नत्रगा अमा तौदुना मखा पोलहनबा नत्रगा पोलहनबा यानबा खरगी मखादा मखोइना ngakpi senbiraga लेंगाक हनबा लेबा अमा सोइदना अदुमक ओइरमगनी हाइनसु लौबु याय तौबगिसु 1835 दा ब्रिटिशना मणिपुर दा पॉलिटिकल एजेंसी लिंगलखिबा अदुमक लेबाक असिबु मखोइना खुदुम चनसिनबनी अदुगा असम की चीफ कमिश्नर JW क्विंटन जुबराज टिकेंद्रजीत फानबगी सरोक सिंधुना 1891 की मार्च थादा मणिपुर दा लाखिबा अदु मक्सु लेबाक असि मखोइगी मखा पोन लेरबा अमगुम लौरबननी हाइना लौबु याय मतुंगदा ब्रिटिश लेंगा की मखादा मणिपुर की मिया मणिपुर ब्रिटिश ने लेंगा खिबा 1891 दगिना 1947 की मतम अदु लेबाक असिदा मियामना मिखा पोनबगी अमसुंग खोंजोम लानगी मतुंगदा मता थीना सोक्थरबा सेनमित लोलदा लेइता लाइरगी अकनबा अवाबगी सैथेंग खांगनखिबा मतमनी अदुगा लेबाक निंगथौ पानबगी मथोंग हुक्तबा चटनबी कया खांगना लमदम मसिगी चिंगतम अनिमक्ता मियामना अनौबा जुकी यावोलदा यकाइनरखिबा मतम अमसुनी ब्रिटिश ना मणिपुर बु लौसिलगा लेंगाक पा होरखिबा मतम अदुदा मणिपुर की मियामगी थमोइदा मिखा पोनबगी पेनदबा अमसुंग मनिंग तौबा निंगथौ पानबगी मथोंग हुक्तबा चटनबीगी चैनासिंग अदु पांगलदि थोक्तना करम खांगनरमगदगे हाइबदु चैथारोल कुंबाबा दा पलमलिबा थौदोक खरा असिदगी खंगबा ngame कुंबाबदा पल्लिबा सोक तारिखसिंग अदु अहानबगी सिना अखोइगी सेप्टेम्बर 15 1906 नि मसैदा पल्लिबा वाफमसिना कुमसोक 1828 लांगबन थादी लेबाक पोकपना हल्ले कुंतरेटनी सगोल सेंदा पाखंग मचा अमा साहेबु सलाम तौबदा नोए हाइदुना कैथेलदा येये हाइदना आदि साहेब सिंह माम ब्रिटिश ऑफिसर सिंह चटपदा पाखंग मैतै मचा पाखंगना सलाम तौदे हाइदना फारगा कैथेलदा फुई येई हाइसिनी अदगी अमना ऑगस्ट 19 अखोइगी 18 अगस्त 1914 की एंट्री नि कुमसोक 1836 थवान था इराइना हल्ले कुंतरेटनी अदु नुमिता बोर साहेबना बामोन नुपी अमा मैतै नुपी अमा लमजाउदा मसम थादोक्तुना चटले हाइदुना मसम के यंगबिउ कयामना थमोइ सोम मोइदोइनो नुपी अनि बामोन नुपी अमगा मैतै नुपी अमगा लमजाउदा मसम थादोक्तुना चटलेना ब्रिटिशना फारगा अखोइगी मसम कए हाइछि अदगी अमना अखोइगी 22 अगस्त 1910 कुमसोक 1832 थवान थादी थांजना हल्ले तरा तरेनी अदु नुमिता निंगथेम खुरुमदे हाइदुना संबानदुराम मचा अमदा अमा कैथेन दे ये निंगथेम खोइरमदे हाइदि अखोइ निंगथौ खोइरमदे हाइबनी निंगथौ खोइरमदबगीसु माना लापना खंगदे करिनी खंगदे खोइरमदेना हौजि फारगा कैथेन दे ये हाइ सुमबा अदुगा मतम अदुदा मणिपुर की लाइरबा प्रजासिंगना ओइखिबा फिबमसु 1932 की मे थादा फोंखिबा यकाइरोल चेफोंदा हाइ यकाइरोल चेफोंजी डॉक्टर मणिपुर की अनीसुबा अना लायंगी डॉक्टर एन लैरेन सिंगने एडिटर ओइदुना 1930 थगी फोंलखिबा थागी चेफोंनी मसिना मणिपुर दा सपा तौदुना पुथोरखिबा अहानबा चेफोंनी सॉरी हारिबा चेफोंसिदा यावबा मखल मखा अयाम्बा हाइबा वारेंग अमदगी लाइना खंगबा ngame मसे आई कोट तौजगे कनागुंबा लाइरबा अमगी मयुमदा नोंमा निनीदंग कुपना यंगसिनबिरबदी ममित्ता मपी तादबा मी लैरोय हाइना निंगजै मियोइबना सिजिन्नबदा मतिक चादरबा मनम नमथिरबा पोट मल्लदुना फोटपा यादरबा फी सेगाइबा फी खरा इमुंगदा ताई
ꯑꯗꯨꯃꯛꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦ ꯕꯣꯔꯥ ꯈꯥꯎ ꯊꯥꯗꯠꯂꯒ ꯆꯔꯨ ꯃꯊꯛꯇ ꯊꯥꯗꯨꯅ ꯅꯤꯡꯊꯝ ꯊꯥ ꯌꯧꯔꯒ ꯃꯗꯣ ꯁꯨꯞꯇꯨꯅ ꯂꯦꯜꯂꯤꯕꯅꯤ ꯀꯥꯡ ꯑꯁꯨꯛ ꯆꯤꯛꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯡꯈꯜ ꯈꯟꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯁꯟꯙ꯭ꯌꯥꯗ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯄꯩꯁꯤꯟꯗꯨꯅ ꯃꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯀꯥꯡꯃꯩ ꯈꯨꯔꯒ ꯀꯥꯡ ꯇꯥꯟꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯒ ꯑꯍꯤꯡ ꯇꯪꯈꯥꯏ ꯑꯃ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯀꯥꯡꯃꯩ ꯈꯨꯗꯨꯅ ꯂꯦꯜꯂꯤꯕꯅꯤ ꯀꯦꯔꯣꯁꯤꯟ ꯄꯩꯁꯥ ꯑꯃꯒꯤ ꯂꯩꯔꯒ ꯕꯣꯇꯜ ꯃꯆꯥ ꯑꯃꯗ ꯍꯥꯜꯂꯒ ꯊꯥꯟꯅꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯦꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯂꯩꯖꯗꯕꯁꯤꯡꯅ ꯃꯩ ꯌꯥꯡꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯑꯍꯣꯡꯕ ꯊꯤꯗꯨꯅ ꯇꯨꯃꯥꯏ ꯇꯥꯎꯊꯕꯤꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯅꯠꯇꯦ ꯏꯟꯁꯥꯡꯒꯤ ꯖꯥꯠꯇ ꯊꯥꯎ ꯌꯥꯎꯅ ꯉꯥ ꯊꯥꯛꯅ ꯆꯥꯕ ꯐꯪꯕ ꯅꯠꯇꯦ ꯊꯨꯝ ꯃꯅꯤꯡ ꯊꯨꯡꯅ ꯆꯥꯕ ꯐꯪꯗꯗꯨꯅ ꯂꯐꯨ ꯆꯅꯥꯝꯒꯤ ꯆꯔꯨꯒꯤ ꯎꯇꯤ ꯆꯨꯝꯗꯨꯅ ꯃꯗꯨꯅ ꯎꯇꯤ ꯊꯣꯡꯂꯒ ꯆꯥꯅꯔꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯌꯨ ꯃꯇꯝꯗꯨꯗ 1930ꯒꯤ ꯃꯇꯝ 32ꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯁꯤꯡꯅ ꯑꯌꯥꯝꯕꯅꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄ ꯂꯥꯏꯔꯕꯒꯤ ꯐꯤꯕꯝꯁꯤꯡ ꯑꯩꯈꯣꯏ ꯈꯪꯖꯔꯛꯏ ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯃꯥꯏ ꯍꯥꯏꯔꯤꯕ ꯇꯥꯎꯊꯕꯤ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯈꯜꯁꯤꯡꯁꯤ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯈꯜ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯇꯕ ꯍꯥꯏꯗꯤ ꯀꯔꯤꯒꯤ ꯏꯟꯁꯥꯡ ꯐꯅ ꯍꯥꯎꯕ ꯆꯥꯔꯒꯁꯨ ꯍꯥꯎꯇꯕ ꯆꯦꯡ ꯃꯈꯜꯅꯤ ꯑꯁꯤꯒꯨꯝꯕꯁꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯉꯔꯣꯏ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯍꯥꯏꯕ ꯊꯧꯁꯤꯜ ꯀꯥꯏꯍꯟꯗꯨꯅ ꯂꯩꯉꯥꯛꯇ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯗ ꯑꯅꯧꯕ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡꯅꯆꯤꯡꯕ ꯍꯤꯔꯝꯁꯤꯡꯗ ꯆꯤꯡꯒ ꯇꯝꯒ ꯇꯣꯈꯥꯏꯅꯍꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯆꯠꯊꯈꯤ ꯑꯗꯨꯝꯅꯃꯛ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯃꯁꯛꯀ ꯂꯣꯏꯅꯅ ꯑꯅꯧꯕ ꯖꯨꯒꯀꯤ ꯌꯥꯋꯣꯜ ꯑꯍꯣꯡꯕ ꯃꯁꯛ ꯀꯌꯥꯕꯨꯗꯤ ꯁꯣꯏꯗꯅ ꯄꯨꯁꯤꯟꯕꯤꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯔꯤꯕ ꯁꯦꯃꯤꯅꯥꯔꯒꯤ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨ ꯃꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯒꯦ ꯑꯗ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯊꯝꯖꯒꯦ